Leon sahi kunitoi ta fariba nupa macha amani mahaki family ka loinana Serbia da leirami. Leon ano ba social experiment amadi challenges to yamna pamlami. Nongma hingama Leon mahaki mamanaba amaki birthday party yaururaga mayumda halaklami. Mahakna karadu yamna kana thaurami amadi karadu gi manungda isaisu makhon hauna tharami. Adubo ikhang khaudana mahaki karadu gi mamangda mayamga manataba mong ama tawba nupi ama chap leplami. Madobada Leon pungangaklammi amadi karadu gi steering adu yamna kana leirami. Mahaki karadu khanglai leithoki amadi lambi mapanda horamba upambi amada thomjinki. Accident aduda Leon ki marai bakta khara soklami. Yamna laibak fabadi lambi adugi manakta hospital ama leirami. Leon gi gari aduna upambi aduda thomjinbaki makhol adu tabada hospital adugi staff sing adu Leon gi manaktamna mafam aduda laglami amadi Leon bu hospital adugi manungda puduna changlami.